Christmas Eve aduda Mariaga Albert ka ngak langtokduna koithokluraba matungda makhoi anina Mariagi yumda amu halakpa matamda makhoi thong adu hanadagi hangduna leramne. Madu ubada Mariana maki nupa Jerome halakle khalame aduna Jerome kowduna changlami. Adubu ka adu thong hangtokpuna hek changlubada ma yamda kina khanglaw lawraklami. Mariana lawrakpagi maramsi maki nupa Jerome ka aduda sofa matattuda nongmoina paduna lerami. Makuda nongmoi masu pairami hek yengmada suicide mali. Misi asi tasengnamogi suicide natraga murder haibadu film asi lorepada sungchoi choidana khangminasi. Ngasi mayamgi duang pujaragle film asidi 2024 da release tawkhiba thriller crime category da based over Bollywood movie Merry Christmas. Film asina phangkiba rating singdi IMDb da 6.9 amasung Rotten Tomatoes da 84% gi light phangni. Ahanba hafta khara tapna chalabasu anisuba hab hek yawbadagi yamna thrilling oiba experience ma mayam sungchoi choidana phangba ngamgani. Film asigi ahanba sinda koina uribasi sahi tereki matungda Albert maki mayumda halaklami. Matam kuirabagi tungda uba oibana maki koloni asi yamna olamne. Mai sembadu loiraduna Albert pu ahaladuna magi ka thong hangtoktuna pushinbirami. Ka manung adu mi kuina lerudraba oirabasu yamna masa tanan lerami. Maduda maki ankaladuna nangi namadu narabasu ka asibudi yamna nana thamjabani hairami. Matam kuina urudraba maki mayumadu changlakpa aduda Albert adu emotional oirami. Maki matawaduda maki ankaladuna manakta changchilami aduga lengjumda mukut thamladuna nangi madu shiba matamda ingna chingna sekibani awaba misi amadi oikhidabani haiduna maki pungning themjinbirami nangi madu mit sokpatagi phajana paaba ngamdabadagi nanga tharakpa chitisingdo aina pabibani hairami tasengmamakisu Albertna chahi taret mayumda leitaba matam asida maki mamadu mathanda ngairami aduga hariba matam asida maki mamasu leikhidabani tanja simaktada ahaladu nahak ngahak ngairamu ai yamna thuna lake haraga chatkri ahaladu chatkringai matamda Albertna maki mamagi kaada changduna mamagi phamungaduda mamagi mathadongda hipani khanjaduna hiplami aduga tanja asida uncle adu amu halaktuna Albert bu kawraklami Albertna thoktuna yenglubada uncle na mongonda welcome home hairaga wine gi bottle ama pirami khoi ani wari watai ngak sanabaduda Albert ki wakhal nungayamdaba adu khara farami momo noklami hojai uncle adu su mayumda hallage hairami adubu mana handringaida ngasi ahingdi chak makoida chaminase hairami adubu Albertna ngasi di Christmas Eve ni aduna ai nga koitholuruge chak tu noma charasi haiduna yaramdi Christmas Eve yawboina Albert hojik koithoraklami maana sum lakpada angangi sanapot decoration chingba dukan yonba dukan amada changlami tasengnamakidi mak dukan aduda changningduna changlakpa nate police ani khak lakpa adudagi theidoknaba honabada dukan aduda changlubani aduga laibak thibadi police ani adusu manga changliba dukan adumakta adum changlami aduna mahak ponda yawo ucheke asawa sanapot ama leirami hariba sanapot asina film asigi warida achauba thoda ama lawrakadori dukan adudagi tholalaga Albert hojik bar amada laklami yugi glass adudagi yu khara thaklaga sei saklibadu taaduna mahak yamna nungaina matam lelami ngaki matungda mahak washroom chaningakuna washroom changlubada manung nupa ma hanadagi lerami nupa adu ubada mahak pura tholake tawbadu nupa aduna khamlami aduga mapanda table da teddy bear paiba nupi amaga angang amaga leiba sida mahak yamna thuba thabak ama lakpadagi chatkre haiduna tambiyu hairami Albertna karisu khumba nangningaida nupa aduna yarabagi monga thank you haijanamlaga tumina thoktuna chenkri Albert tanna nupi adu manakta laklami Albertna nupa adu de chakre mahaku ngairaganu hairami haiduna tamlami Maduda nupi aduna nupa haibu kanano haiduna hanglakpa aduda Albertna sud setpa tayangang punba nupa aduni mamingdi hairamde haiduna hairami Madu tabada nupi adu yamna nungaitaba sakpam amma ulami ayeng mamayamnadi det tawriba nupa aduna nupi adu table da huntoklamba adugi matwai nungaitabani haina khangani adubu tasengnamakidi nupi asna nungaitabagi atopa maram amasu lei ice cream chawa loiraduna mamana angang adubu puraga teddy bear achauba adusu kolaga thokri Mama macha adu hek thokibadagi Albert chu bar adudagi adumak thoklagle aduga mahak cinema hallomda laklami tangtoda changduna ticket kaklami aduga mama ke matungda mama macha adu chu ticket kaktuna cinema hall mununga changlami Albertna popcorn ani lerami aduga popcorn amana mama macha da pirami Albertna angang aduda naming kari kauge haina hangbaduda mamana eni kawi haiduna khumlaklami eni da onchinduna Albertna popcorn adu hawbra haina hangbaduda mamana mahakti wat ngangba thokte haiduna khumlaklami Film adu kapa horokla matung ngahak leraga angang adu tumthakri recess ke hap tharko matamduda angang adu mamana mamkalaga aptedi VR du school aduna tholaklami mama machana hall dagi tholakpada Alberti coffee ama thaktuna lerami aduga mahaki mamang yoropor aduaida angang aduga tedi VR aduga pulap pamba aduda chandraduna ko tedi VR adu taraklami maduda Albertna chansinduna tedi VR adu lakhot pirami aduga amu mamada pirami Albertna tedi VR adu mayum phobo thinbigi haiduna flat tobi mongda hairami Asumna Albertna teddy bear adubu kolaga mamana machanupi adubu pamladuna surokta makoi chapminaduna mayum tamna laklami
ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝꯅ ꯕ꯭ꯔꯥꯍꯃꯟ ꯃꯟꯗꯤꯔꯗꯅꯤ ꯑꯗꯨꯒ ꯑꯜꯕꯔꯠꯀꯤ ꯃꯌꯨꯝꯅ ꯐꯥꯌꯔ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯤꯡꯗꯅꯤ꯫ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯗꯨꯅ ꯑꯜꯕꯔꯠꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯄ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯀꯤꯡ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯈꯪꯍꯧꯗꯦ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯃꯨꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯑꯜꯕꯔꯠꯁꯤ ꯑꯥꯔꯀꯤꯇꯦꯛꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯕꯦꯀꯔꯤ ꯑꯃ ꯇꯧꯗꯨꯅ ꯐꯦꯃꯤꯂꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯔꯤ꯫ ꯑꯍꯤꯡ ꯑꯁꯤꯗ ꯃꯕꯥꯅꯤ ꯑꯁꯤ ꯁꯛꯈꯪꯗꯕ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯎꯕꯗ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ, ꯃꯗꯨꯗ ꯑꯜꯕꯔꯠꯅꯁꯨ ꯍꯟꯗꯨꯅ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯔꯨꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁ ꯃꯌꯥꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯍꯔꯥꯎꯅꯩ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯥꯜꯂꯝꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯕꯔꯠꯅ ꯑꯩꯗꯤ ꯍꯔꯥꯎꯏ, ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯋꯥꯗꯤ ꯈꯪꯗꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯖꯦꯔꯣꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯔꯥꯎꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯑꯜꯕꯔꯠꯅ ꯖꯦꯔꯣꯝ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯦꯅꯤꯒꯤ ꯃꯄꯥꯅꯤ, ꯑꯩꯒꯤ ꯍꯁꯕꯦꯟꯅꯤ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯒꯤ ꯕꯦꯗꯔꯨꯝꯗ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯡꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯃꯆꯥ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁ ꯃꯅꯨꯡꯗ ꯀꯅꯥꯃꯠꯇ ꯃꯊꯟꯇ ꯋꯥꯗꯨꯅ ꯂꯩꯔꯣꯏꯗꯕꯅꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯂꯃꯟ ꯈꯨꯝꯒꯦ, ꯔꯤꯚꯦꯟꯁ ꯂꯧꯒꯦ ꯈꯟꯗꯨꯅ ꯗꯦꯠ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯗꯦꯠ ꯆꯠꯄꯅꯤ, ꯑꯗꯨꯒ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯨꯍꯣꯡꯂꯦ, ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯥꯟꯕ ꯗꯦꯠꯇ ꯃꯆꯥꯅꯨꯄꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕ ꯖꯥꯠꯅꯤ, ꯑꯗꯨꯅ ꯑꯍꯥꯟꯕ ꯗꯦꯠꯇ ꯃꯆꯥꯅꯨꯄꯤ ꯄꯨꯔꯒ ꯆꯠꯂꯨꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯍꯩꯅꯗꯗꯨꯅ ꯂꯣꯟꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯉꯥꯡ ꯑꯗꯨ ꯄꯥꯝꯅꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯅ ꯑꯜꯕꯔꯠꯇꯒꯤ ꯂꯧꯔꯒ ꯁꯣꯐꯥꯗ ꯍꯤꯞꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯜꯕꯔꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯊꯛꯀꯗꯒꯦ, ꯍꯨꯏꯁꯀꯤ ꯊꯛꯀꯗ꯭ꯔꯥ ꯋꯥꯏꯟ ꯊꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯕꯔꯠꯅ ꯋꯤꯁꯀꯤ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯤꯁꯀꯤ ꯄꯦꯛ ꯑꯃꯃꯝ ꯁꯦꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯜꯕꯔꯠꯇ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛꯇ ꯁꯨꯝꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯔꯤꯗ ꯈꯔ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛ ꯑꯉꯥꯡ ꯃꯃꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯔꯤꯌꯥ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯃꯨꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯐꯖꯅ ꯈꯪꯍꯧꯗꯦ꯫ ꯍꯧꯖꯤꯛ ꯃꯥꯔꯤꯌꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯖꯅ ꯁꯨꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯡꯕ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯂꯁꯤꯡꯁꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯊꯕꯛ ꯈꯔ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯔꯤꯌꯥꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯃꯆꯥꯅꯨꯄꯤ ꯁꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯜꯕꯔꯠꯇꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯃꯊꯟꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯛꯈꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨꯁꯨ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯑꯗꯨꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯥꯔꯤꯌꯥꯅ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯤ ꯁꯨꯝꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯜꯕꯔꯠ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯒ꯭ꯔꯥꯃꯣꯐꯣꯟ ꯔꯦꯀꯣꯔꯗꯇꯒꯤ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯒꯤ ꯇ꯭ꯌꯨꯟ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯜꯕꯔꯠꯅ ꯀꯥ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯥꯔꯤꯌꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯦꯔꯣꯝꯒ ꯂꯣꯏꯅꯅ ꯍꯅꯤꯃꯨꯟꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯥꯔꯤꯌꯥꯅ ꯈꯣꯡꯂꯝꯕ ꯏꯁꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯧꯒꯠꯂꯛꯄ ꯇꯟꯖꯥ ꯑꯗꯨ ꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯁꯨ ꯁꯣꯔꯣꯛꯇ ꯑꯉꯥꯡꯁꯤꯡꯅ ꯃꯃꯨꯠꯂꯥ ꯊꯥꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯔꯛꯇꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯨꯕ ꯑꯗꯨꯗ ꯑꯜꯕꯔꯠꯅ ꯃ꯭ꯌꯨꯖꯤꯛ ꯒ꯭ꯔꯥꯃꯣꯐꯣꯟ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯃꯈꯣꯟ ꯃꯥꯟꯕ ꯑꯃꯗꯤ ꯇꯥꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯊꯣꯏꯗꯣꯛꯅ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯅ ꯕꯣꯝꯕꯨꯂꯥ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯔꯥꯃꯣꯐꯣꯟ ꯔꯦꯀꯣꯔꯗ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯇꯨꯅ ꯂꯦꯞꯈ꯭ꯔꯕ ꯃ꯭ꯌꯨꯖꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯍꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯉꯝꯂꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯔꯤꯌꯥ ꯃꯁꯥꯗꯨ ꯈꯤꯇꯪ ꯄꯥꯈꯠꯂꯞ ꯇꯧꯕ ꯃꯥꯟꯅ ꯕ꯭ꯔꯞ ꯕ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯑꯜꯕꯔꯠ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯊꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯣꯐꯥꯗ ꯑꯜꯕꯔꯠꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯂꯝꯕ ꯎꯕꯗꯨꯗ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯗꯨ ꯊꯛꯇꯕꯤꯗ ꯑꯩꯕꯨ ꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯩꯕꯨ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯎꯕꯤꯒꯅꯨ, ꯌꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯑꯅꯤꯔꯛ ꯁꯨꯕ ꯒ꯭ꯂꯥꯁꯇꯨ ꯍꯩꯖꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯔꯤꯌꯥ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯃꯍꯥꯛ ꯃꯁꯥꯒꯤ ꯍꯩꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯍꯩꯅꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯄꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯑꯜꯕꯔꯠꯅꯗꯤ ꯊꯥꯒꯠꯄ ꯍꯩꯔꯨꯗ꯭ꯔꯕ ꯒ꯭ꯔꯥꯃꯣꯐꯣꯟ ꯔꯦꯀꯣꯔꯗ ꯑꯗꯨ ꯃꯥꯔꯤꯌꯥ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯊꯥꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯒꯤ ꯇ꯭ꯌꯨꯟꯗ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯖꯒꯣꯏ ꯑꯁꯨꯝ ꯁꯥꯕꯗꯨꯗ ꯑꯜꯕꯔꯠꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯖꯒꯣꯏ ꯁꯥꯕ ꯍꯩꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕꯤ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯖꯒꯣꯏ ꯁꯥꯕ ꯍꯩꯇ꯭ꯔꯕꯃꯛꯁꯨ ꯃꯍꯥꯛ ꯃꯥꯔꯤꯌꯥꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯕꯥꯅꯤꯃꯛ ꯖꯒꯣꯏ ꯁꯥꯕ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯁꯣꯐꯥꯗ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯔꯤꯌꯥꯅ ꯐ꯭ꯂꯣꯔꯗ ꯐꯝꯂꯝꯃꯤ꯫ ꯃꯥꯔꯤꯌꯥꯅ ꯅꯣꯛꯂꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ, ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯕꯨ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯄꯨꯔꯛꯄꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯈꯤꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯜꯕꯔꯠꯅ ꯑꯩꯁꯨ ꯏꯃꯥ ꯄꯣꯛꯄꯗꯒꯤ ꯗꯥꯟꯁ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ, ꯑꯩꯅ ꯗꯥꯟꯁ ꯇꯧꯕ ꯍꯥꯏꯕꯨ ꯋꯥꯈꯜꯗ ꯀꯣꯛꯇ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫
ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯜꯕꯔꯠꯅ ꯃꯔꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯤꯌꯥꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯜꯕꯔꯠꯇ ꯈꯟꯕ꯭ꯔꯥ ꯈꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯃꯔꯤꯌꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯕꯒꯨꯝꯅꯗꯤ ꯎꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯛꯊꯣꯛꯇ꯭ꯔꯤ, ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯗꯒꯤ ꯃꯔꯤꯌꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯑꯗꯨꯗꯤ ꯅꯪ ꯁꯤꯡꯒꯜꯂꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯜꯕꯔꯠꯅ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯈꯤꯗꯨꯅ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯔꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯔꯤꯌꯥꯅ "ꯁꯤꯕꯨ ꯀꯅꯥꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯜꯕꯔꯠꯅ "ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯤꯌꯥꯅ "ꯌꯥꯝꯅ ꯇꯦꯟꯅ ꯂꯤꯕ ꯌꯥꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗꯒꯤ ꯑꯜꯕꯔꯠꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯔꯤꯡ ꯑꯁꯤ ꯔꯣꯖꯤꯒꯤꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯖꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯚꯤꯂꯦꯟ ꯑꯣꯏꯅ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯄꯥꯝꯂꯝꯗꯦ꯫ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯁꯨ ꯑꯩꯕꯨ ꯄꯥꯝꯂꯝꯗꯦ"꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯔꯤꯌꯥꯗꯨ ꯃꯃꯤꯠ ꯂꯪꯊꯣꯔꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯜꯕꯔꯠꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯜꯕꯔꯠꯅ ꯍꯥꯏꯔꯝꯃꯤ, "ꯔꯣꯖꯤ ꯑꯁꯤ ꯑꯩꯒꯤ ꯕꯣꯁꯀꯤ ꯅꯨꯄꯤꯅꯤ꯫ ꯏꯕꯥꯅꯤ ꯂꯣꯟꯅ ꯆꯦꯟꯗꯨꯅ ꯒꯣꯋꯥꯗ ꯂꯩꯕꯅꯤ꯫ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯑꯦꯟꯚꯦꯂꯞ ꯑꯆꯧꯕ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯃꯕꯥꯅꯤꯒꯤ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔꯅꯤ"꯫ ꯃꯗꯨꯗꯒꯤ ꯑꯜꯕꯔꯠꯅ ꯍꯔꯥꯎꯔꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯡ ꯑꯁꯤ ꯔꯣꯖꯀꯤꯗꯃꯛ ꯂꯩꯕꯤꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ, ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯔꯣꯖꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯆꯤꯊꯤ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯔꯤꯕꯁꯤ ꯔꯣꯖꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯋꯥꯔꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯜꯕꯔꯠꯅ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯔꯤꯌꯥꯅ ꯇꯞꯅ "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯔꯤꯡ ꯑꯗꯨ ꯑꯁꯨꯝ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯜꯕꯔꯠꯅ "ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯤꯡ ꯑꯁꯤꯁꯨ ꯂꯪꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯔꯣꯖꯤꯕꯨ ꯅꯤꯡꯁꯤꯡꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯔꯤꯌꯥꯅ "ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯡ ꯑꯗꯨ ꯑꯁꯨꯝ ꯄꯥꯏꯔꯤꯕꯁꯤꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯈꯟꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯔꯠꯅ "ꯍꯜꯂꯛꯂꯔꯣꯏ, ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯝꯅꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯜꯕꯔꯠꯀꯤ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯔꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯖꯦꯔꯣꯝ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯍꯁꯕꯦꯟ ꯑꯁꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯈꯪꯅꯔꯝꯕ ꯕꯣꯏꯐ꯭ꯔꯦꯟꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯌꯨ ꯑꯗꯨ ꯒ꯭ꯂꯥꯁꯇ ꯍꯩꯅ ꯍꯩꯅ ꯃꯔꯤꯌꯥꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ "ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯀꯋꯥꯁꯥꯀꯤ ꯍꯥꯏꯕ ꯒꯥꯔꯤꯗꯨ ꯊꯧꯏ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯩꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯔꯝꯃꯤ"꯫ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗꯨꯗ ꯍꯥꯏꯖꯤꯟꯅꯗꯨꯅ ꯖꯦꯔꯣꯝꯒ ꯂꯣꯟꯅ ꯂꯣꯟꯅ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯪꯅꯕꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒ ꯈꯪꯅꯔꯕꯁꯨ ꯃꯌꯨꯝ ꯄꯥꯟꯕꯗꯤ ꯖꯦꯔꯣꯝꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯖꯦꯔꯣꯝꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯃꯔꯤꯌꯥꯅ ꯈꯪꯕ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯒ ꯈꯪꯅꯔꯒ ꯃꯉꯣꯟꯗ ꯂꯩꯔꯛꯈꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯂꯧꯔꯕ ꯃꯇꯨꯡꯗꯁꯨ ꯃꯔꯤꯌꯥꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯒꯤꯁꯨ ꯄꯪꯁꯥꯎꯗ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯒ ꯈꯪꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯔꯤꯌꯥꯗ ꯃꯔꯥꯟ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯁꯥ ꯌꯥꯝꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯖꯦꯔꯣꯝꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗ ꯖꯦꯔꯣꯝꯅ ꯑꯣꯟꯈꯠꯇꯨꯅ ꯃꯔꯤꯌꯥꯗ ꯁꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯔꯤꯌꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯃꯕꯥꯅꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯑꯦꯅꯤꯕꯨ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯔꯤꯌꯥꯅ ꯄꯣꯛꯂꯤꯕ ꯑꯦꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗꯅꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯈꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯜꯕꯔꯠꯇ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯆꯦ ꯑꯃꯗ ꯖꯦꯔꯣꯝꯒꯤꯗꯃꯛ ꯃꯦꯁꯦꯖ ꯑꯃ ꯏꯔꯝꯃꯤ꯫ "ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯄꯥꯟꯗ ꯀꯣꯏꯊꯣꯛꯄ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯍꯜꯂꯛꯂꯕꯗꯤ ꯑꯦꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ" ꯍꯥꯏꯗꯨꯅ ꯏꯕ ꯆꯦꯅꯤ꯫ ꯑꯁꯨꯝꯅ ꯈ꯭ꯔꯤꯁꯃꯥꯁ ꯏꯚ ꯑꯗꯨꯗ ꯑꯜꯕꯔꯠꯀ ꯃꯔꯤꯌꯥꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯐꯥꯌꯔ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯛꯄꯗ ꯃꯔꯤꯌꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯗꯨꯅ "ꯅꯪꯒꯤ ꯌꯨꯝꯁꯨ ꯐꯥꯌꯔ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯏ"꯫ ꯑꯜꯕꯔꯠꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ "ꯑꯧ, ꯑꯁ꯭ꯋꯥꯏꯗꯅꯤ" ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯔꯤꯌꯥꯅ "ꯑꯗꯨꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯂꯨꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯔꯤꯌꯥꯒ ꯃꯕꯥꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯕ ꯑꯣꯏꯔꯕꯁꯨ ꯑꯍꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯛꯄꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯜꯕꯔꯠꯀ ꯃꯔꯤꯌꯥꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯪꯀꯜꯗ ꯉꯁꯥꯏ ꯄꯤꯔꯝꯕ ꯌꯥꯊꯣꯡ ꯀꯧꯕ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯔꯤꯌꯥꯒ ꯃꯕꯥꯅꯤ ꯒ꯭ꯂꯥꯁ ꯑꯃꯃꯝꯗ ꯍꯩꯗꯨꯅ ꯑꯃꯨꯛ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯕꯥꯅꯤ ꯏꯟꯇꯤꯃꯦꯠ ꯑꯣꯏꯒꯗꯧꯕꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯨ-ꯇꯣꯡꯅ ꯁꯥꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯐꯥꯎꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯃꯤꯡꯁꯦꯜꯗ ꯎꯖꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯕꯥꯊꯔꯨꯝ ꯇꯝꯅ ꯆꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯤ꯫ ꯑꯜꯕꯔꯠꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯗꯨꯅ ꯃꯔꯤꯌꯥꯅ ꯇꯧꯔꯤꯕꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯃꯔꯤꯌꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯗ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯖꯤꯟꯒꯦ ꯇꯧꯔꯨꯕ ꯑꯗꯨꯒꯤꯗꯃꯛ ꯑꯜꯕꯔꯠꯇ "ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯔꯠꯅ ꯃꯗꯨꯗ ꯁꯣꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯄꯨꯡ 3 ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯃꯪꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯈꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫
ꯑꯗꯨꯒ ꯄꯪꯊꯦꯡ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕ ꯐꯔꯒꯅꯤ ꯍꯥꯏꯔꯝꯂꯒ ꯑꯜꯕꯥꯔꯠ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯔꯤꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯈꯤꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯁꯣꯏꯕꯒꯨꯝꯅ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯜꯕꯥꯔꯠꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯈꯣꯡꯀꯥꯞ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯥꯏꯀꯜꯒꯤ ꯃꯟꯗꯤꯂꯥ ꯈꯤꯡꯂꯛꯄ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯔꯤꯌꯥꯅ ꯃꯅꯥꯛꯇ ꯂꯩꯕ ꯁꯥꯏꯀꯜ ꯑꯃꯒꯤ ꯃꯟꯗꯤꯂꯥ ꯈꯤꯡꯉꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯥꯔꯤꯌꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯨꯡ 12ꯁꯨ ꯇꯥꯒꯗꯧꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ"꯫ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯥꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕꯒꯨꯝꯅ ꯑꯜꯕꯥꯔꯠ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯊꯛꯇ ꯂꯤꯞ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯀꯥꯃꯤꯟꯅꯔꯛꯂꯦ꯫ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯐꯅ ꯌꯥꯝꯅ ꯁꯥꯟꯅꯔꯕꯁꯨ ꯃꯥꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯔꯤꯌꯥ ꯀꯧꯏ ꯍꯥꯏꯕꯁꯤ ꯑꯜꯕꯥꯔꯠꯇ ꯍꯥꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯈꯛꯇꯃꯛ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯔꯤꯌꯥ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯑꯜꯕꯥꯔꯠꯇ ꯂꯤꯞ ꯂꯣꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕ ꯑꯜꯕꯥꯔꯠꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯄꯪꯊꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯃꯊꯪꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯔꯤꯌꯥꯅ ꯖꯦꯔꯣꯝ ꯂꯥꯛꯂꯕꯣꯏ ꯅꯤꯡꯊꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯜꯕꯥꯔꯠꯁꯨ ꯑꯗꯨꯃꯛ ꯇꯞꯅ ꯏꯟꯅꯔꯛꯂꯤ꯫ ꯊꯣꯡꯒꯤꯜ ꯑꯗꯨ ꯇꯞꯅ ꯀꯥꯟꯁꯤꯜꯂꯒ ꯁ꯭ꯋꯤꯆ ꯑꯗꯨ ꯑꯣꯟ ꯇꯧꯔꯨꯕꯗ ꯃꯥꯔꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯑꯈꯪꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯜꯕꯥꯔꯠꯁꯨ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯔꯤꯌꯥꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯥ ꯑꯗꯨꯗ ꯁꯣꯐꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯦꯔꯣꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯔꯨꯕꯒꯤꯅꯤ꯫ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯖꯦꯔꯣꯝ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯊꯟꯇ ꯃꯊꯕꯥꯛꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯥꯔꯤꯌꯥ ꯏꯄꯥ ꯄꯥꯈꯠꯅ ꯂꯦꯞꯂꯦ, ꯑꯗꯨꯒ ꯑꯜꯕꯥꯔꯠꯅ ꯖꯦꯔꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯇꯣꯟꯗ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯇꯞꯅ ꯃꯥꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯔꯤꯌꯥꯅ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯦꯅꯤ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯜꯕꯥꯔꯠꯁꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯗꯨ ꯎꯕꯗ ꯃꯥꯔꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯔ ꯍꯣꯟꯗꯣꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯃꯥꯔꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ, ꯑꯗꯨꯒ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯅ ꯍꯥꯏꯕꯗꯨ ꯑꯜꯕꯥꯔꯠꯅ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯍꯛꯆꯥꯡꯁꯦ ꯏꯪꯂꯦ, ꯁꯤꯕ ꯀꯨꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯅ ꯐꯩ꯫ ꯄꯨꯂꯤꯁ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯜꯕꯥꯔꯠꯅ ꯐꯣꯟ ꯇꯧꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯖꯦꯔꯣꯝꯒꯤꯗꯃꯛ ꯏꯔꯝꯕ ꯅꯣꯠꯁ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯇꯥꯔꯤꯕꯗꯨ ꯎꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯄꯥꯏꯈꯠꯀꯦ ꯍꯣꯠꯅꯔꯨꯕꯗꯨꯗ ꯃꯥꯔꯤꯌꯥꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯥꯏꯔꯨꯔꯕꯗꯤ ꯗꯁꯥ ꯇꯥꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯏꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗ ꯑꯜꯕꯥꯔꯠꯇꯨ ꯇꯧꯔꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯆꯠꯇ꯭ꯔꯤꯉꯩꯗ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯄꯨꯔꯥ ꯑꯣꯟꯈ꯭ꯔꯦ꯫ ꯃꯥꯔꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯠꯇꯦ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯐꯩ, ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯔꯤꯌꯥꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯕ ꯈꯔ ꯊꯝꯖꯔꯨꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯥꯔꯤꯌꯥꯅ ꯍꯪꯂꯨꯕꯗ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯅ ꯆꯍꯤ 8 ꯃꯥꯡꯂꯨꯕꯗꯨ ꯖꯦꯜꯗ ꯂꯩꯔꯨꯕꯅꯤ, ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯔꯣꯖꯤ ꯍꯥꯠꯂꯨꯕꯒꯤꯗꯃꯛ ꯃꯍꯥꯛ ꯆꯍꯤ 8 ꯖꯦꯜꯗ ꯂꯩꯔꯨꯕꯅꯤ, ꯑꯗꯨꯒ ꯉꯁꯤ ꯈꯛꯇꯃꯛ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯃꯛ ꯑꯜꯕꯥꯔꯠꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯃꯥꯟꯕ ꯑꯜꯕꯥꯔꯠ ꯑꯗꯨ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯔꯣꯖꯤ ꯍꯥꯠꯂꯨꯕꯒꯤ ꯆꯍꯤ 8 ꯖꯦꯜꯗ ꯂꯩꯔꯨꯔꯒ ꯉꯁꯤꯈꯛ ꯊꯥꯗꯣꯔꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯃꯨꯠꯊꯠꯅꯅꯕ ꯐꯤ ꯑꯃ ꯇꯧꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯔꯤꯌꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯖꯕ ꯖꯒꯥꯁꯤꯡꯗ ꯂꯩꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯋꯥꯅ ꯇꯩꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯆꯍꯤ 8 ꯃꯃꯥꯡꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯜꯕꯥꯔꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯔꯣꯖꯤ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯔꯣꯖꯤꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯕꯥꯔꯠꯅ ꯔꯣꯖꯤꯕꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯕ ꯊꯦꯝꯗꯨꯅ ꯂꯥꯛꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯜꯕꯥꯔꯠꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯕ ꯃꯆꯥꯁꯤꯡ ꯐꯪꯖꯒꯅꯤ, ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡ ꯑꯗꯨ ꯖꯦꯠꯅ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯔꯣꯖꯤꯕꯨ ꯊꯦꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯖꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯗꯣꯁꯥ ꯑꯜꯕꯥꯔꯠꯅ ꯍꯧꯗꯨꯅ ꯔꯣꯖꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯗꯣꯁꯥ ꯆꯥꯅꯕ ꯍꯥꯞꯂꯛꯂꯤꯕ ꯆꯠꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯣꯖꯤꯕꯨ ꯄ꯭ꯔꯄꯣꯖ ꯇꯧꯅꯅꯕ ꯔꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯜꯕꯥꯔꯠꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯝꯃꯤ꯫ ꯔꯣꯖꯤꯅ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯍꯥꯟꯅ ꯁꯥꯎꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯜꯕꯥꯔꯠ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯔꯣꯖꯤꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯍꯥꯏꯖꯕꯗꯨ ꯎꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯀꯤ ꯕꯣꯁꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯑꯜꯕꯥꯔꯠꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯅ ꯅꯨꯡꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕꯅꯤ꯫ ꯑꯗꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯜꯕꯥꯔꯠꯅ ꯔꯣꯖꯤꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯪꯂꯥꯟ ꯃꯪꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯪꯖꯔꯨꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯔꯣꯖꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯔꯛꯇꯕ ꯑꯗꯨꯗ ꯑꯜꯕꯥꯔꯠꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯔꯣꯖꯤꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤ ꯑꯜꯕꯥꯔꯠ ꯄ꯭ꯔꯖꯦꯟꯠ ꯇꯥꯏꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯔꯤꯌꯥꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯅꯕꯒꯤꯗꯃꯛ ꯗꯨꯀꯥꯟꯗ ꯂꯦꯞꯂꯤ꯫
ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯃꯄꯣꯠ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯆꯥ ꯊꯛꯅꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯄꯨꯂꯤꯁ ꯍꯩꯅꯗꯕ ꯃꯤꯁꯛꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯖꯦꯜꯗ ꯀꯨꯏꯅ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯤꯍꯥꯠ ꯑꯃꯗ ꯆꯦꯟꯅꯔꯝꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯝꯂꯕꯅꯤ꯫ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯂꯩꯕ ꯑꯗꯨꯗ ꯍꯩꯅꯗꯅ ꯆꯥ ꯑꯗꯨ ꯊꯛꯅꯤꯡꯉꯥꯏꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯃꯔꯤꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤ, ꯃꯔꯤꯌꯥꯅ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨ ꯀꯣꯜꯂꯒ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯃꯨꯛ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯜꯕꯔꯠꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯔꯤꯌꯥ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯤꯕꯗꯒꯤ ꯀꯞꯇꯨꯅ ꯂꯩꯍꯧꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯜꯕꯔꯠꯁꯨ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯈꯨꯠꯇ ꯁꯝꯗꯨꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯀꯔꯤꯁꯨ ꯊꯣꯛꯇꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯈꯪꯕ ꯊꯦꯡꯅꯔꯨꯕ ꯑꯜꯕꯔꯠꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇ ꯅꯨꯄꯥ ꯑꯃ ꯁꯤꯗꯨꯅ ꯇꯥꯍꯧꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯑꯣꯏꯗ꯭ꯔꯕ ꯖꯥꯠꯂꯥ, ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤ ꯑꯗꯨ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯄꯗꯨꯗ ꯀꯗꯥꯏꯗꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯛꯄ ꯆꯔꯆꯇ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯇꯦꯛꯁꯤ ꯑꯃ ꯐꯥꯕꯤꯔꯒ ꯃꯃꯥ ꯃꯆꯥꯕꯨ ꯇꯣꯡꯍꯟꯗꯨꯅ ꯆꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯤꯌꯥꯅ ꯑꯜꯕꯔꯠꯄꯨ ꯎꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯂꯦꯟꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯍꯦꯛ ꯎꯅꯕꯗ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯗꯕꯒꯨꯝꯅ ꯂꯦꯞꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯜꯕꯔꯠ ꯍꯧꯖꯤꯛ ꯆꯔꯆ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯔꯆ ꯑꯗꯨꯗ ꯃꯔꯤꯌꯥ ꯋꯥꯟꯊꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯣꯟꯈꯠꯇꯨꯅ ꯄꯨꯊꯣꯔꯛꯄ ꯑꯗꯨ ꯑꯜꯕꯔꯠꯁꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯔꯤꯌꯥꯕꯨ ꯀꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯆꯔꯆ ꯃꯃꯥꯡꯒꯤ ꯕꯦꯟꯆꯇꯨꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯜꯕꯔꯠꯇ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯝꯃꯨ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ, ꯃꯍꯥꯛ ꯒꯥꯔꯤ ꯄꯨꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯗꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯇꯤꯡꯉꯛ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯔꯤꯌꯥ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯜꯕꯔꯠ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯔꯤꯌꯥꯁꯤ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯀꯗꯔ ꯑꯃꯗꯤ ꯇꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯜꯕꯔꯠꯅ ꯃꯔꯤꯌꯥꯕꯨ ꯀꯧꯔꯨꯕ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯃꯔꯤꯌꯥꯅ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯃ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯔꯤꯌꯥꯕꯨ ꯑꯃꯨꯛ ꯀꯣꯟꯈꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯜꯕꯔꯠꯇ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯩ ꯍꯥꯏꯕꯗꯒꯤ ꯑꯜꯕꯔꯠꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯃꯈꯣꯏ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯑꯜꯕꯔꯠ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯔꯤꯌꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯀꯤꯌꯔ ꯂꯧꯕꯒꯨꯝꯅꯁꯨ ꯎꯔꯤ꯫ ꯅꯨꯄꯥ ꯑꯁꯤ ꯃꯔꯝꯗ ꯈꯔꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯣꯅꯤ ꯀꯧꯏ, ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯃꯦꯟ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯆꯣꯞꯆꯕꯅꯤ, ꯑꯗꯨꯅ ꯃꯔꯤꯌꯥ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯃꯆꯥ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯤꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯔꯣꯅꯤꯅ ꯃꯔꯤꯌꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯍꯥꯏꯕꯗꯨꯗ ꯃꯔꯤꯌꯥꯅ ꯌꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯃꯍꯥꯛ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯐꯒꯅꯤ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯑꯜꯕꯔꯠꯅ ꯒꯥꯔꯤ ꯊꯧꯅ ꯃꯔꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯀꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯂꯕꯁꯨ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯜꯕꯔꯠꯇ ꯍꯥꯏꯔꯛꯄ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯦꯠꯅꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯑꯦꯗ꯭ꯔꯦꯁ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯔꯤꯌꯥꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁ ꯀꯦꯔꯣꯜ ꯑꯗꯨ ꯏꯁꯩ ꯁꯛꯄ ꯑꯗꯨ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯔꯣꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯜꯕꯔꯠꯇ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯔꯤꯌꯥꯅ ꯔꯣꯅꯤꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯗ꯭ꯔꯤꯡꯛꯁ ꯑꯣꯐꯔ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯜꯕꯔꯠꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯂꯤꯐꯇ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯄ ꯑꯗꯨꯗ ꯃꯔꯤꯌꯥꯅ ꯔꯣꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈ꯭ꯔꯤꯁꯃꯥꯁꯁꯤꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯇꯥꯕꯗ ꯔꯣꯅꯤꯅ ꯈꯣꯡꯎꯞ ꯃꯔꯤ ꯀꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯈꯤꯔꯤꯕ ꯈꯨꯗꯣꯞ ꯔꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯜꯕꯔꯠꯇ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯠꯁꯤ ꯈꯠꯆꯜꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯈꯨꯠ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯍꯥꯛ ꯄꯥꯈꯪꯅꯤ, ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯉꯥꯏꯕꯤꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯃꯔꯤꯌꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯄꯁꯤ ꯃꯍꯥꯛꯅ ꯁꯤꯔꯦ ꯍꯥꯏꯅ ꯎꯔꯝꯂꯤꯕ ꯖꯦꯔꯣꯝ ꯑꯗꯨ ꯀꯔꯝ ꯇꯧꯕꯅꯣ, ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯕꯦꯕꯥꯔ ꯑꯗꯨ ꯔꯣꯅꯤꯗꯁꯨ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯔꯠꯇꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯖꯦꯔꯣꯝꯅ ꯐꯝꯍꯧꯕ ꯎꯔꯛꯄ ꯁꯣꯐꯥ ꯑꯗꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯐꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯐꯝꯂꯝꯗꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯖꯦꯔꯣꯝ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯎꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯖꯦꯔꯣꯝ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯂꯩꯕꯒꯤ ꯈꯨꯗꯝꯁꯨ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯜꯕꯔꯠꯇꯤ ꯉꯛꯄꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯑꯜꯕꯔꯠꯇ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯔꯤꯌꯥꯅ ꯃꯕꯥꯅꯤꯒꯤ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯍꯩꯔꯝꯂꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤ ꯁꯨꯝꯂꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯇꯧꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯒ꯭ꯔꯥꯃꯣꯐꯣꯟ ꯔꯦꯀꯣꯔꯗꯇ ꯏꯁꯩ ꯈꯣꯡꯂꯝꯃꯤ꯫ ꯃꯔꯤꯌꯥꯅ ꯍꯩꯔꯝꯕ ꯌꯨ ꯒ꯭ꯂꯥꯁ ꯑꯅꯤ ꯑꯗꯨ ꯔꯣꯅꯤꯅ ꯄꯥꯏꯔꯒ ꯑꯃꯅ ꯑꯜꯕꯔꯠꯇ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯜꯕꯔꯠꯅ ꯂꯧꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯔꯨꯃꯥꯟ ꯄꯨꯊꯣꯛꯇꯨꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯃꯐꯝ ꯑꯗꯨ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯊꯛꯂꯦ꯫
ꯇꯟꯖꯥ ꯑꯁꯤꯗ ꯑꯜꯕꯔꯠꯅ ꯀꯥ ꯈꯨꯗꯤꯡ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯖꯦꯔꯣꯝꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯝ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯩꯔꯛꯈꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯗ ꯌꯥꯜꯂꯝꯕ ꯎꯆꯦꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ, ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯖꯒꯥ ꯑꯁꯤ ꯑꯗꯨꯃꯛ ꯆꯨꯝꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯖꯦꯔꯣꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯔꯣꯝꯗ ꯃꯥꯡꯈ꯭ꯔꯕ, ꯃꯁꯤ ꯈꯟꯕꯗ ꯑꯜꯕꯔꯠ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯅꯤꯅ ꯑꯜꯕꯔꯠꯇ ꯃꯍꯥꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯀꯔꯤꯅꯣ ꯅꯪꯅ ꯇ꯭ꯔꯥꯏ ꯇꯧꯒꯗꯣꯔꯤꯕꯕꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯔꯣꯅꯤꯅ ꯅꯪꯁꯨ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ ꯚꯥꯏ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯇꯣꯝꯗ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯅꯤꯅ ꯃꯥꯔꯤꯌꯥꯗ ꯃꯤ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯜꯕꯔꯠꯇ ꯅꯪꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯇꯧ, ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯔꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯃꯛ ꯉꯝꯖꯍꯧꯁꯅꯨ, ꯅꯨꯄꯥ ꯃꯆꯥ ꯊꯧꯗꯥꯡ ꯌꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯔꯠꯇꯤ ꯃꯗꯨ ꯇꯥꯕꯗ ꯍꯧꯒꯠꯇꯨꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯜꯕꯔꯠꯅ ꯔꯣꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯃꯨꯟꯅ ꯇꯥꯎ, ꯃꯥꯒꯤ ꯋꯥꯔꯅꯤꯡꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯥꯔꯤꯌꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯘꯔꯤ ꯇꯍꯧꯔꯦ, ꯆꯔꯆꯇ ꯂꯩꯔꯝꯗꯧꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯔꯠꯅꯗꯤ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯌꯥꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯅꯪꯒꯤ ꯕꯦꯒꯇ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯅꯤꯗꯤ ꯃꯥꯔꯤꯌꯥꯒ ꯆꯠꯃꯤꯟꯅꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯍꯥꯏꯅ ꯕꯦꯒꯇ ꯌꯥꯎꯒꯗꯧꯔꯤꯕꯅꯣ, ꯇꯥꯍꯧꯔꯦ ꯍꯥꯏꯔꯕꯗꯤ ꯆꯔꯆꯇ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯑꯗꯨꯒ ꯑꯜꯕꯔꯠꯄꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯝꯕꯤꯔꯝꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯜꯕꯔꯠꯄꯨ ꯊꯝꯕꯤꯔꯝꯂꯁꯤ ꯍꯥꯏꯔꯤꯕꯁꯤ ꯔꯣꯅꯤꯅ ꯃꯥꯔꯤꯌꯥꯒꯤ ꯃꯅꯥꯛ ꯅꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯜꯕꯔꯠ ꯌꯥꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯦꯅꯤꯅ ꯇꯨꯝꯂꯤꯉꯩ ꯃꯍꯥꯛ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯂꯒ ꯊꯤꯍꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯔꯣꯅꯤꯅꯁꯨ ꯌꯥꯔꯗꯨꯅ ꯄ꯭ꯔꯞ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯜꯕꯔꯠꯇꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯃꯥꯟꯅꯕꯗꯨꯗ ꯇꯤꯡꯉꯛ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯃꯈꯥ ꯀꯩ ꯇꯧꯔꯛꯄꯒꯦ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯆꯦꯕꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯑꯜꯕꯔꯠꯇ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯦꯔꯣꯝꯒꯤꯗꯃꯛ ꯆꯤꯊꯤ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯥꯔꯤꯌꯥꯒꯤ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯔꯗꯤ ꯌꯥꯎꯔꯤꯕ ꯑꯁꯤ ꯔꯣꯅꯤꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯔꯨꯕ ꯄꯥꯝꯖꯔꯨꯕ ꯀꯧꯕꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ, ꯃꯍꯥꯛꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯔꯣꯅꯤꯅ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯆꯔꯆ ꯇꯝꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯔꯣꯅꯤꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯔꯛꯇꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯜꯕꯔꯠꯇ ꯒꯥꯔꯤꯗꯨ ꯊꯧꯍꯜꯂꯒ ꯃꯍꯥꯛꯅ ꯃꯥꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯐꯝꯅꯤꯡꯕꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯐꯥꯌꯔ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯃꯥꯡ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯑꯜꯕꯔꯠ ꯀꯨꯝꯊꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯜꯕꯔꯠꯅ ꯗ꯭ꯔꯤꯡꯛ ꯄꯤꯊꯛꯄꯤꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯥꯔꯤꯌꯥꯅ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯊꯣꯛꯇꯅ "ꯏꯠꯁ ꯑꯣꯀꯦ" ꯈꯛꯇꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯗꯤ ꯑꯜꯕꯔꯠ ꯀꯨꯝꯊꯍꯧꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ "ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ" ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯜꯕꯔꯠ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯀꯨꯝꯊꯍꯧꯔꯕꯁꯨ ꯍꯧꯖꯤꯛ ꯑꯜꯕꯔꯠ ꯃꯌꯨꯝꯗ ꯆꯪꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯥꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯃꯇꯣꯝꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ꯫ ꯂꯤꯐꯇ ꯀꯥꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯄꯥꯏꯔꯦꯜ ꯁ꯭ꯇꯦꯌꯔꯀꯦꯁ ꯌꯣꯠꯀꯤ ꯁꯥꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯖꯦꯔꯣꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯟꯇꯛꯇꯤ ꯂꯩꯔꯝꯗꯦ꯫ ꯑꯜꯕꯔꯠ ꯍꯧꯖꯤꯛ ꯉꯛꯄꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯦꯔꯣꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯤ꯫ ꯃꯆꯥ ꯄꯨꯝꯅꯃꯛ ꯏꯪꯂꯝꯕꯗꯨꯗ ꯇꯁꯦꯡꯅ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯊꯪꯅꯕ ꯀꯥꯗ ꯑꯦꯅꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯦꯅꯤ ꯐꯃꯨꯡꯗꯗꯤ ꯍꯤꯞꯂꯝꯗꯗꯨꯅ ꯆꯧꯀꯤ ꯃꯔꯨꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯣꯟ ꯊꯣꯛꯆꯗ꯭ꯔꯕꯤ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯇꯞꯅ ꯀꯧꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯤꯕ ꯐꯅꯅꯕ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯒꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯉꯥꯅꯨꯒ ꯉꯥꯒꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯅꯤꯡꯅꯕ ꯃꯑꯣꯡꯗ ꯂꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯔꯤꯌꯥꯒ ꯔꯣꯅꯤꯒ ꯆꯔꯆꯇ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯑꯜꯕꯔꯠꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯂꯤꯕꯤꯔꯤ꯫ ꯋꯥꯔꯤ ꯂꯤꯕ ꯌꯥꯕ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯑꯦꯅꯤꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛ ꯆꯞ ꯆꯥꯅꯅ ꯃꯥꯔꯤꯌꯥ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯆꯪꯉꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯦꯔꯣꯝ ꯁꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯉꯁꯥꯏ ꯂꯥꯎꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯜꯕꯔꯠ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯗ꯭ꯔꯦ, ꯃꯔꯝꯗꯤ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯦꯅꯤꯗ ꯃꯃꯥ ꯂꯥꯛꯑꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨ ꯊꯅꯝꯂꯒ ꯃꯇꯨꯡꯗ ꯊꯣꯡ ꯃꯔꯨꯝꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯔꯤꯄꯤꯠ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯣꯅꯤꯁꯨ ꯏꯟꯅꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯥꯔꯤꯌꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯆꯤꯠ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯅꯤꯅ ꯈꯨꯗꯛ ꯑꯗꯨꯗ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯕ ꯑꯣꯏꯅ ꯃꯥꯔꯤꯌꯥꯅ "ꯀꯔꯤꯒꯤ ꯇꯨꯝꯂꯝꯗ꯭ꯔꯤꯕꯅꯣ? ꯅꯪ ꯀꯔꯤ ꯎꯔꯨꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯔꯣꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯥꯔꯤꯌꯥ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯑꯜꯕꯔꯠꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯕ ꯆꯦꯒꯤ ꯉꯥꯅꯨ ꯑꯗꯨ ꯎꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯆꯤꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯜꯕꯔꯠ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯪꯂꯛꯄꯗ ꯍꯟꯗꯛꯇꯤ ꯑꯜꯕꯔꯠ ꯂꯣꯠꯂꯝꯕꯒꯤ ꯃꯍꯨꯠꯇ ꯀꯥ ꯃꯅꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯔꯤꯌꯥꯅ ꯑꯜꯕꯔꯠꯄꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ "ꯆꯠꯈ꯭ꯔꯣ, ꯒꯦꯠ ꯑꯥꯎꯠ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯜꯕꯔꯠꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ
ꯔꯣꯅꯤꯅ ꯃꯥꯔꯤꯌꯥꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯔꯣꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯑꯉꯥꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯂꯩꯒꯦ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯔꯣꯅꯤꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯏꯕꯅꯣ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯖꯗ꯭ꯔꯤꯕ ꯔꯣꯅꯤꯗꯤ ꯃꯥꯔꯤꯌꯥꯅ ꯍꯥꯏꯕ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯑꯉꯥꯡ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯄꯨꯂꯤꯁ ꯂꯥꯛꯄ ꯃꯍꯥꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯁꯥꯔꯒ ꯃꯥꯔꯤꯌꯥꯅ ꯑꯜꯕꯔꯠꯄꯨ ꯃꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯜꯂꯝꯃꯤ ꯃꯉꯣꯟꯗ ꯏꯜꯂꯤꯕ ꯑꯗꯨ ꯃꯈꯨꯠ ꯀꯟꯊꯣꯛꯂꯗꯨꯅ ꯑꯜꯕꯔꯠꯅ ꯃꯍꯥꯛ ꯃꯇꯣꯝꯗ ꯆꯠꯆꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯍꯥꯛ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯃꯗ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯦꯡꯕꯒꯤꯗꯤ ꯑꯜꯕꯔꯠꯅ ꯃꯥꯔꯤꯌꯥꯕꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯕ ꯑꯜꯕꯔꯠꯅ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯂꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯨꯝꯊꯕ ꯌꯥꯗꯨꯅ ꯑꯃꯨꯛ ꯃꯊꯛꯇꯨꯗ ꯀꯥꯈꯠꯂꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯑꯜꯕꯔꯠꯅ ꯆꯪꯂꯛꯂꯤꯕ ꯀꯥ ꯑꯁꯤ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯖꯦꯔꯣꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯔꯣꯅꯤ ꯃꯊꯟꯇ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯔꯤꯌꯥ ꯀꯞꯅ ꯀꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕꯒꯤ ꯌꯥꯝꯅ ꯋꯥꯖꯕ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯑꯀꯤꯕꯁꯨ ꯌꯥꯝꯅ ꯐꯥꯎꯕ ꯃꯑꯣꯡ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯔꯣꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯦꯌꯔ ꯂꯧꯕꯤꯕ ꯁꯥꯗꯨꯅ ꯃꯥꯔꯤꯌꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯒ ꯃꯥꯔꯤꯌꯥꯅ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁꯇ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯣꯅꯤꯅ ꯀꯩꯗꯧꯕꯒꯤ ꯇꯝꯂꯣꯏꯗꯣꯔꯤꯕꯅꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯊꯪ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯉꯁꯤꯗꯃꯛ ꯆꯔꯆꯇ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯘꯔꯤ ꯇꯥꯍꯧꯕꯗꯒꯤ ꯆꯔꯆꯇ ꯑꯃꯨꯛ ꯊꯤꯕ ꯆꯠꯄꯗ ꯍꯜꯂꯛꯄꯗ ꯖꯦꯔꯣꯝ ꯃꯊꯟꯇ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯇꯝꯂꯤ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯆꯔꯕꯁꯨ ꯔꯣꯅꯤꯅ ꯑꯜꯕꯔꯠꯄꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯍꯜꯂꯒꯨꯝꯁꯤ ꯃꯍꯥꯛꯇꯤ ꯉꯁꯤ ꯈꯛꯇꯃꯛ ꯗꯨꯕꯥꯏꯗꯒꯤ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯔꯤꯌꯥꯁꯨ ꯌꯥꯅꯤꯡꯕ ꯎꯠꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯂꯛꯂꯤꯕ ꯀꯣꯂꯤꯡ ꯕꯦꯜꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯂꯤꯁꯁꯤꯡ ꯌꯧꯔꯛꯂꯦ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯔ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯗꯤꯇꯦꯛꯇꯤꯚ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯕꯥꯅꯤꯕꯨ ꯆꯔꯆꯇ ꯘꯔꯤ ꯂꯧꯕ ꯆꯠꯄꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯘꯔꯤꯗꯨ ꯐꯪꯂꯒ ꯄ꯭ꯔꯞ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯗ ꯍꯪꯂꯛ ꯃꯥꯔꯤꯌꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯔꯣꯅꯤꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯔ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯕꯤꯌꯨ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯁꯣꯏꯍꯟꯕꯅꯤ ꯑꯩꯒꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯂꯩꯖꯩ ꯑꯗꯨꯅ ꯉꯁꯤꯁꯤ ꯄꯥꯔꯇꯤ ꯌꯥꯝꯕꯒꯤ ꯄꯥꯔꯇꯤ ꯑꯃꯗ ꯑꯃꯨꯛ ꯆꯪ ꯇꯧꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁ ꯏꯞ ꯑꯣꯏꯕꯗꯨꯗ ꯑꯩꯍꯥꯛꯁꯨ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯕꯨ ꯀꯟꯈꯠꯇꯨꯅ ꯔꯣꯅꯤꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯅꯪꯕꯨ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯔꯣꯅꯤ ꯈꯨꯝꯐꯝ ꯈꯪꯂꯝꯅꯤ ꯃꯍꯥꯛꯇꯤ ꯃꯥꯔꯤꯌꯥꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯄꯥꯈꯪ ꯁꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯍꯥꯠꯄꯒꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯏꯁꯟ ꯑꯗꯨ ꯍꯪꯂꯛꯂꯕꯅꯤꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯔꯔꯣꯏꯗꯕꯅꯤꯅ ꯏꯌꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯔꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯇꯤ ꯃꯍꯥꯛ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯔꯤꯌꯥꯅꯗꯤ ꯃꯍꯥꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯀ꯭ꯔꯥꯏꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯁꯟꯁꯤꯡ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯎꯠꯂꯗꯨꯅ ꯃꯁꯤ ꯀꯅꯥꯒꯤ ꯅꯣꯡꯃꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗꯨꯗ ꯃꯥꯔꯤꯌꯥꯅ ꯖꯦꯔꯣꯡꯒꯤꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯁꯤ ꯌꯨꯝꯗꯁꯨ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯩ ꯑꯩꯅ ꯍꯥꯏꯖꯕ ꯃꯍꯥꯛꯅ ꯇꯥꯕꯤꯗꯦ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯥꯔꯤꯌꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯁꯦꯐꯇꯤꯒꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯥꯔꯤꯌꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜ ꯏꯁꯨꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯟꯕꯅꯤ ꯑꯗꯨꯒ ꯂꯩꯇꯕ ꯄꯣꯠꯁꯤꯡꯁꯨ ꯂꯩ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯔꯝꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯗꯨꯃꯛꯇꯤ ꯃꯍꯥꯛ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯉꯥꯎꯔꯒ ꯑꯗꯨꯃꯛ ꯍꯜꯂꯛꯏ ꯉꯥꯡꯅꯕꯁꯨ ꯄꯥꯎ ꯑꯃꯇ ꯐꯥꯎꯅꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝꯗ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯣꯁꯠ ꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯤ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯔꯤꯌꯥꯗꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯅꯤꯅ ꯄꯤꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯕ ꯃꯍꯥꯛꯀꯤ ꯑꯦꯡꯒꯦꯖꯃꯦꯟ ꯔꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯁꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯒꯤ ꯌꯨꯝꯗ ꯂꯩꯔꯨꯒꯦꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯤꯡ ꯑꯗꯨ ꯎꯠꯇꯨꯅ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯂꯕꯅꯤ ꯑꯗꯨꯅ ꯃꯥꯔꯤꯌꯥꯕꯨ ꯄꯨꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯑꯣꯐꯤꯁꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯤꯗꯤ ꯃꯔꯣꯟ ꯊꯣꯛꯇꯕꯅꯤꯅ ꯌꯦꯡꯗꯃꯛ ꯌꯦꯡꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯥꯔꯤꯌꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯁꯣꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯑꯉꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯆꯔꯤꯕꯅꯤ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯒ ꯄꯝꯈꯠꯂꯝꯃꯤ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯣꯐꯤꯁꯔ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔ ꯁꯤꯒꯤ ꯀꯦꯁ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯅꯤ ꯅꯨꯄꯤ ꯑꯁꯤꯗ ꯈꯨꯕꯥꯛ ꯑꯃꯨꯛꯇꯪ ꯊꯥꯔꯒ ꯍꯪꯕꯗ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯒꯅꯤ ꯑꯣꯐꯤꯁꯔ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯥꯔꯤꯌꯥ ꯑꯃꯗꯤ ꯔꯣꯅꯤꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯅꯤ ꯑꯗꯨꯅ ꯃꯕꯥꯅꯤ ꯄꯨꯜꯂꯒ ꯃꯤꯍꯥꯠ ꯑꯁꯤ ꯆꯠꯊꯕꯅꯤ ꯑꯗꯨꯒ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯕ ꯃꯥꯟꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯐꯤꯛꯁꯟꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯣꯠ ꯑꯃ ꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯅꯤꯅ ꯁꯣꯐꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕ ꯎꯔꯝꯃꯤ
ꯑꯣꯐꯤꯁꯔ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯀ꯭ꯔꯥꯏꯝ ꯁꯤꯟꯗ ꯄꯣꯠ ꯆꯩ ꯑꯃꯗ ꯄꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠ ꯇꯥꯍꯧꯔꯦ ꯑꯗꯨꯒ ꯋꯥꯂꯦꯠ ꯑꯗꯨꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯂꯥꯏꯁꯦꯟꯁꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃ ꯌꯥꯎꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯣꯅꯤꯅ ꯑꯩꯅ ꯈꯪꯕꯁꯤꯡꯗꯤ ꯂꯣꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯈ꯭ꯔꯤꯁꯃꯥꯁ ꯏꯕ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯏꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯄꯥꯈꯪꯅ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯃꯤꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯗꯔ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯌꯨꯝꯗ ꯐꯣꯟ ꯇꯧꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯔꯣꯅꯤꯕꯨ ꯑꯣꯐꯤꯁꯇ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯔꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯣꯝꯇ ꯂꯣꯏꯁꯤꯟꯕꯤꯔꯣ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯑꯩꯈꯣꯏ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯃꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯔꯤꯌꯥꯅꯗꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯆꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯀꯥ ꯑꯁꯤꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯒ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯀꯥ ꯑꯗꯨꯕꯨ ꯁꯤꯜ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯉꯁꯥꯏꯃꯛꯀꯤ ꯑꯩꯈꯣꯏꯅ ꯂꯥꯡꯂꯤꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯤ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯥ ꯅꯪ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯥꯔꯤꯌꯥꯅ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯁꯤ ꯑꯣꯐꯤꯁ ꯑꯣꯏꯅꯕꯅꯤ ꯑꯗꯨꯒ ꯕꯦꯀꯔꯤꯁꯨ ꯑꯣꯏꯕꯅꯤ ꯑꯣꯐꯤꯁꯅꯤꯅ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯕꯦꯀꯔꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯕꯦꯀꯔꯤ ꯇꯧꯏ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕꯗꯒꯤ ꯃꯥꯔꯤꯌꯥꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯥꯗ ꯕꯦꯀꯔꯤꯗ ꯑꯁꯥꯕ ꯕꯤꯁꯀꯨꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯄꯦꯇ꯭ꯔꯣꯜꯒꯤ ꯆꯦꯟ ꯁꯣꯞ ꯃꯦꯆꯤꯟꯒꯤ ꯈꯨꯔꯥꯏ ꯑꯃꯁꯨ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯔꯤꯌꯥꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯒꯤ ꯃꯦꯆꯤꯟꯒꯤ ꯍꯨꯔꯥꯏ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯥꯔꯛꯂꯦ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯥ ꯑꯗꯨ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯃꯈꯩ ꯂꯣꯏꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯇꯞ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛꯀꯤ ꯆꯦꯟ ꯁꯣ ꯑꯗꯨ ꯆꯤꯡꯂꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯀꯛꯊꯠꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯨ ꯃꯩ ꯊꯥꯜꯂꯛꯂꯦ ꯑꯗꯨꯒ ꯑꯜꯕꯥꯔꯠ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯊꯛꯅꯤꯡꯕꯒꯦ ꯋꯥꯏꯟ ꯊꯛꯀꯦꯔꯥ ꯋꯤꯁꯀꯤ ꯊꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯗ ꯍꯪꯂꯝꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯆꯠꯊꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯜꯕꯥꯔꯠ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯔꯤꯌꯥꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯔꯥꯏ ꯑꯗꯨꯅ ꯑꯜꯕꯥꯔꯠꯄꯨ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯍꯣꯔꯥꯏ ꯑꯗꯨ ꯃꯨꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯔꯤꯌꯥ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯞꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯣꯔꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯂꯦꯞ ꯃꯥꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯒꯤ ꯐ꯭ꯂꯣꯔ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯂꯤ ꯍꯥꯏꯕꯁꯤ ꯑꯜꯕꯥꯔꯠ ꯈꯪꯂꯤ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯀꯔꯝꯅ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥ ꯈꯔ ꯂꯩꯔꯕꯁꯨ ꯑꯜꯕꯥꯔꯠꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯑꯗꯨ ꯃꯥꯔꯤꯌꯥꯗꯒꯤ ꯇꯥꯕ ꯄꯥꯝꯂꯝꯃꯤ ꯅꯪꯅ ꯖꯦꯔꯣꯝ ꯍꯥꯠꯂꯦ ꯑꯗꯨꯒ ꯅꯪꯅ ꯖꯦꯔꯣꯝ ꯍꯥꯠꯄꯗ ꯑꯩꯅ ꯖꯁ ꯇꯧꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯃꯔꯝ ꯂꯩꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯜꯕꯥꯔꯠꯅ ꯃꯥꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯧꯖꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯜꯕꯥꯔꯠꯅ ꯈꯪꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯔꯤꯌꯥ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯀꯔꯝꯅ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯔꯤꯌꯥꯅ ꯖꯦꯔꯣꯝꯅ ꯆꯥꯅꯕ ꯍꯤꯗꯥꯛꯇꯒꯤ ꯅꯣꯡꯃꯒꯤ ꯒꯨꯂꯤ ꯑꯃꯃꯝ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯏꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯌꯨꯗ ꯄꯨꯝꯅꯃꯛ ꯌꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯤꯊꯛꯄꯅꯤ ꯌꯨꯒꯤ ꯅꯤꯁꯥ ꯑꯗꯨꯗ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯕꯗꯒꯤ ꯖꯦꯔꯣꯝ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯋꯥꯟꯊꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯜꯕꯥꯔꯠꯀꯤꯗꯃꯛ ꯌꯨ ꯍꯩꯕꯤꯔꯝꯂꯒ ꯏꯁꯩ ꯈꯣꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤ ꯁꯨꯝꯂꯛꯄꯒꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯥꯔꯤꯌꯥꯅ ꯑꯦꯅꯤ ꯁꯨꯝꯕ ꯂꯥꯛꯄ ꯑꯁꯤ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯄꯨꯊꯔꯛꯇꯨꯅ ꯁꯨꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯣꯡꯂꯝꯕ ꯑꯍꯧꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅ ꯁꯣꯔꯣꯛꯇ ꯕꯣꯝꯕꯨꯂꯥ ꯊꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯖꯦꯔꯣꯝꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯇꯗ ꯄꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯁꯤꯟꯖꯗꯨꯅ ꯍꯥꯠꯄꯅꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯥꯟꯖꯥ ꯑꯁꯤ ꯑꯜꯕꯥꯔꯠꯅ ꯁꯣꯏꯗꯅ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝꯗ ꯊꯦꯡꯂꯨꯕꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯃꯨꯠꯈꯤꯕ ꯇꯥꯟꯖꯥ ꯑꯗꯨꯒ ꯆꯞ ꯆꯥꯅꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯅꯣꯡꯃꯩ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯗꯤ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯖꯦꯔꯣꯝ ꯍꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯦꯔꯣꯝ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯤꯀꯞꯇꯤ ꯊꯣꯛꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯌꯨ ꯑꯃꯁꯨꯡ ꯗ꯭ꯔꯛꯀꯤ ꯅꯤꯁꯥ ꯑꯗꯨꯅ ꯃꯍꯥꯛ ꯂꯦꯡ ꯑꯣꯠꯄ ꯉꯝꯈꯤꯗꯦ ꯖꯦꯔꯣꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯣꯏꯅꯥꯗ ꯃꯍꯥꯛꯅ ꯏꯔꯝꯕ ꯆꯤꯊꯤ ꯑꯗꯨ ꯄꯥꯏꯁꯟꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯊꯥꯊꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝꯂꯝꯈꯤꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯜꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯌꯨ ꯍꯩꯈꯤꯕꯗꯨꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯌꯨ ꯍꯩꯈꯤꯕꯗ ꯃꯈꯨꯠ ꯅꯤꯛꯈꯤꯕ ꯄꯥꯈꯠꯄ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯎꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯑꯁꯨꯝꯅ ꯖꯦꯔꯣꯝꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯔꯤꯌꯥꯒ ꯑꯜꯕꯥꯔꯠꯀ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯇꯨꯅ ꯃꯄꯥꯟ ꯆꯠꯊꯣꯛꯂꯨꯕꯗꯨꯅꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯑꯜꯕꯥꯔꯠꯄꯨ ꯄꯨꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯜꯕꯥꯔꯠꯀ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯆꯪꯂꯛꯄꯗ ꯖꯦꯔꯣꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯜꯕꯥꯔꯠ ꯌꯥꯎꯅ ꯎꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯒ ꯖꯦꯔꯣꯝꯅ ꯁꯨꯁꯥꯏꯗ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯑꯜꯕꯥꯔꯠ ꯑꯣꯏꯅꯅꯕ ꯃꯥꯔꯤꯌꯥꯅ ꯁꯤꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯜꯕꯥꯔꯠꯇꯤ ꯄꯨꯂꯤꯁ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯁꯤ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯄꯥꯎ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯌꯥꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯄ꯭ꯂꯥꯟ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤ ꯄꯨꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯅꯅꯕ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯄꯗ ꯔꯣꯅꯤ ꯊꯦꯡꯅꯕꯗꯒꯤ ꯔꯣꯅꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯑꯃꯨꯛꯀ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯨꯅ ꯔꯣꯅꯤꯕꯨ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯥꯔꯤꯌꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯖꯦꯔꯣꯝꯕꯨ ꯍꯥꯠꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯗ ꯃꯍꯥꯛꯅ ꯊꯤꯅ ꯇꯧꯕꯤꯕ ꯂꯥꯟꯅ ꯈꯟꯕ ꯑꯗꯨꯅꯤ ꯍꯥꯏꯅ
ꯍꯥꯏꯔꯝꯃꯤ꯫ ꯃꯤꯌꯥꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯖꯦꯜꯗ ꯆꯪꯕ ꯐꯥꯎꯕ ꯌꯥꯏ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯦꯜꯗ ꯆꯪꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯗꯤ ꯖꯦꯔꯣꯝꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯗ ꯖꯦꯔꯣꯝꯅ ꯇꯧꯈꯤꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯖꯦꯔꯣꯝꯁꯦ ꯑꯃꯨꯛꯇ ꯅꯠꯇꯦ ꯂꯤꯁꯤꯡꯂꯛ ꯍꯥꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯥꯔꯤꯌꯥꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯒꯤ ꯃꯥꯔꯤꯌꯥꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯍꯨꯝꯁꯨꯕ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯔꯨꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯃꯈꯩꯁꯤ ꯃꯈꯥ ꯊꯪꯕ ꯕꯦꯀꯔꯤ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯄꯨꯊꯗꯨꯅ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯂꯩꯖꯔꯛꯄ ꯎꯆꯦꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯃꯥꯒꯤ ꯐꯤꯔꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯑꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯔꯣꯅꯤꯒꯤ ꯄꯔꯁ ꯑꯗꯨ ꯃꯥꯔꯤꯌꯥꯅ ꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯃꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯜꯕꯔꯠꯅ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯐꯣꯇꯣ ꯌꯥꯎꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯆꯔꯆꯀꯤ ꯗꯣꯅꯦꯁꯟ ꯕꯣꯛꯁꯇ ꯊꯥꯗꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯊꯣꯛꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯔꯤꯌꯥꯁꯨ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯑꯗꯨꯅ ꯑꯜꯕꯔꯠꯅ ꯄꯔꯁ ꯑꯗꯨ ꯃꯥꯒꯤ ꯐꯤꯔꯈꯥꯎꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯐꯨ ꯇꯧꯔꯛꯄ ꯐꯥꯎꯕꯗ ꯀꯥ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯕꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯑꯦꯅꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯔꯠꯇ ꯍꯥꯞꯆꯤꯟꯈꯤꯕ ꯃꯥꯡꯅ ꯂꯩꯔꯛꯄ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯂꯗꯨꯅ ꯁꯥꯟꯇꯥ ꯀ꯭ꯂꯣꯁꯅ ꯃꯍꯥꯛꯀꯤꯗꯃꯛ ꯄꯤꯔꯛꯄꯅꯤ ꯍꯥꯏꯌꯨ ꯍꯥꯏꯔꯝꯂꯒ ꯑꯜꯕꯔꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯣꯅꯤꯕꯨ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨ ꯇꯧꯕ ꯉꯝꯂꯣꯏ, ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯄꯪꯗꯕꯅꯤ, ꯌꯦꯟ ꯐꯥꯎꯕ ꯍꯥꯠꯂꯒ ꯆꯥꯕ ꯉꯝꯗꯕ ꯃꯥꯅ ꯃꯤ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯅ ꯀꯔꯤꯁꯨ ꯇꯧꯔꯨꯗ꯭ꯔꯕꯗꯤ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯔꯣꯅꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗꯒꯤ ꯑꯜꯕꯔꯠꯀꯤ ꯃꯔꯝꯗ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯑꯜꯕꯔꯠꯀꯤ ꯃꯇꯥꯡꯗꯤ ꯄꯜꯂꯔꯣꯏꯁꯤ ꯍꯥꯏꯅꯔꯝꯃꯕꯁꯨ ꯔꯣꯅꯤꯗꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯄꯨꯂꯤꯁꯅ ꯈꯔ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯜꯕꯔꯠꯀꯤ ꯃꯔꯝꯗ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯌꯨꯝꯗꯒꯤ ꯍꯧꯖꯤꯛ ꯑꯜꯕꯔꯠ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯉꯔꯥꯡ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯜꯕꯔꯠ ꯃꯍꯥꯛ ꯅꯥꯁꯤꯛ ꯖꯦꯜꯗꯒꯤ ꯉꯔꯥꯡ ꯈꯛꯇꯃꯛ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯃꯥꯁ ꯏꯚ ꯑꯣꯏꯕꯗꯨꯗ ꯃꯍꯥꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯣꯏꯊꯣꯛꯄ ꯊꯣꯛꯂꯛꯄꯗ ꯆꯔꯆꯇ ꯃꯥꯔꯤꯌꯥꯒ ꯔꯣꯅꯤꯒ ꯊꯦꯡꯅꯕꯅꯤ꯫ ꯃꯥꯔꯤꯌꯥꯅ ꯋꯥꯟꯊꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯔꯤꯌꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯕꯅꯤ꯫ ꯃꯥꯔꯤꯌꯥꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯌꯨ ꯑꯣꯐꯔ ꯇꯧꯕꯗꯒꯤ ꯌꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯔꯣꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯒꯥꯔꯤ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯔꯤꯌꯥꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯕꯨ ꯄꯨꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯜꯕꯔꯠꯅ ꯉꯔꯥꯡ ꯄꯤꯔꯝꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯑꯦ, ꯁꯨꯁꯥꯏꯗꯅꯤ ꯍꯥꯏꯗꯨꯅ ꯏꯔꯤ꯫ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯕꯗ ꯑꯗꯣꯝꯒꯤ ꯁꯥꯏꯟ ꯆꯪꯉꯤ ꯑꯗꯨꯒꯤ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯒ ꯉꯔꯥꯡ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯃꯥꯔꯤꯌꯥꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯉꯔꯥꯡ ꯑꯁꯤ ꯈ꯭ꯔꯤꯁꯃꯥꯁ ꯏꯚ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯃꯍꯥꯛꯀ ꯑꯦꯅꯤꯕꯨ ꯀꯣꯏꯊꯣꯛꯄ ꯄꯨꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯊꯟꯇ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯔꯆꯇ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯔꯣꯅꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯕꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯘꯔꯤ ꯌꯥꯎꯔꯝꯗꯕꯗꯒꯤ ꯆꯔꯆꯇ ꯘꯔꯤ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯑꯜꯕꯔꯠꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯒꯟꯕ ꯆꯦꯒꯤ ꯉꯥꯅꯨ ꯑꯗꯨꯒꯤ ꯑꯁꯥꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯐꯝ ꯑꯁꯤꯗ ꯑꯜꯕꯔꯠ ꯂꯥꯛꯂꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕꯗꯒꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗ ꯑꯜꯕꯔꯠ ꯌꯥꯎꯔꯝꯗ꯭ꯔꯕꯁꯨ ꯆꯦꯒꯤ ꯉꯥꯅꯨ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯄ ꯁꯥꯗꯨꯅ ꯁꯥꯔ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯛꯏ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯣ ꯑꯜꯕꯔꯠ ꯍꯥꯏꯕ꯭ꯔꯥ ꯒꯤꯜꯕꯔꯠ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ, ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯗꯨꯒ ꯘꯔꯤ ꯊꯤꯕ ꯆꯠꯄꯗꯗꯤ ꯃꯍꯥꯛꯇꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯜꯕꯔꯠꯀꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯈꯔ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯦꯁ ꯑꯁꯤ ꯁꯨꯁꯥꯏꯗ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇꯗꯤ ꯐꯪꯕ ꯉꯝꯗꯦ꯫ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯗꯨꯅ ꯑꯜꯕꯔꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯖꯦꯜꯗꯒꯤ ꯉꯔꯥꯡꯇꯃꯛ ꯊꯥꯗꯣꯔꯛꯄꯅꯤ, ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯍꯥꯠꯂꯨꯕꯒꯤꯅꯤ, ꯖꯦꯜꯗ ꯆꯍꯤ 8 ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇ ꯃꯤ ꯍꯥꯠꯄ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯔꯤꯌꯥ ꯑꯃꯁꯨꯡ ꯔꯣꯅꯤꯅ ꯍꯥꯏꯕ ꯋꯥꯐꯝꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯥꯍꯧꯗꯦ ꯍꯥꯏꯔꯕꯁꯨ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯔꯣꯟ ꯊꯣꯛꯂꯝꯂꯕꯗꯤ ꯀꯔꯤꯁꯨ ꯂꯨꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯅ ꯁꯨꯁꯥꯏꯗ ꯅꯠꯇꯦ ꯃꯔꯗꯔꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯁꯨꯁꯥꯏꯗꯅꯤ ꯍꯥꯏꯔꯒ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯔꯤꯌꯥ, ꯑꯜꯕꯔꯠ ꯑꯃꯁꯨꯡ ꯔꯣꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯃꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯂꯣꯏꯔꯕꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯊꯦꯡꯅꯕꯅꯤ꯫ ꯃꯗꯨꯗ ꯔꯣꯅꯤꯒꯤ ꯅꯨꯄꯤꯅ ꯃꯥꯔꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯤ, ꯅꯨꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤ, ꯃꯇꯦꯡ ꯍꯦꯛꯇꯃꯛ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯁꯤꯊꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯡꯂꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯔꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛꯇ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯣꯅꯤꯗ ꯐꯣꯟ ꯇꯧꯔꯣ, ꯃꯍꯥꯛ ꯃꯁꯥꯅ ꯂꯥꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯗ ꯃꯥꯔꯤꯌꯥꯗ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯄꯤꯈꯣ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯥꯔꯗ ꯄꯤꯅꯅꯕ ꯐꯤꯔꯈꯥꯎꯗ ꯍꯨꯝꯖꯜꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯄꯔꯁ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯔꯣꯅꯤꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄꯔꯁ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ꯫
ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯔꯣꯅꯤ ꯁꯥꯍꯦꯕ ꯅꯪꯒꯤ ꯄꯔꯁ ꯃꯥꯡꯈꯤꯕ ꯑꯗꯨꯁꯨ ꯔꯤꯄꯣꯔꯠ ꯏꯕꯗꯨꯗ ꯌꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯦꯁ ꯑꯁꯤ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯕꯗꯨꯗ ꯔꯣꯅꯤꯅ ꯍꯧꯖꯤꯛ ꯀꯦꯁ ꯑꯗꯒꯤ ꯑꯅꯧꯕ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇꯨ ꯃꯥꯡꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯃꯥꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯔꯤꯌꯥꯒ ꯑꯃꯨꯛ ꯎꯅꯕ ꯂꯥꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯋꯥꯂꯦꯠ ꯑꯗꯨ ꯃꯍꯥꯛꯅ ꯃꯁꯥ ꯈꯪꯅ ꯁꯣꯐꯥ ꯃꯅꯥꯛꯇ ꯊꯝꯂꯝꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯔꯤꯌꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯨꯕꯅ ꯄꯔꯁ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯇꯥꯍꯧꯕꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯣꯅꯤꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯔꯁ ꯑꯗꯨ ꯃꯁꯥꯅ ꯈꯪꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯣꯅꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯁꯔ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯖꯦꯔꯣꯝ ꯍꯜꯂꯛꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯔꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯟꯈꯤꯕ ꯃꯇꯝꯗꯅ ꯖꯦꯔꯣꯝ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯇꯨ ꯃꯥꯡꯈꯤꯕꯁꯦ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯖꯦꯔꯣꯝꯕꯨ ꯍꯥꯠꯂꯝꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁ ꯑꯗꯨꯕꯨꯁꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯣꯀꯦꯜ ꯊꯤꯞ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯂꯤꯁ ꯂꯧꯈꯠꯂꯣ ꯀꯔꯤꯒꯨꯝꯕ ꯄꯔꯁ ꯑꯗꯨ ꯐꯪꯂꯕꯗꯤ ꯃꯤꯍꯥꯠꯄꯁꯨ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯑꯜꯕꯔꯠꯁꯤ ꯃꯤꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯄꯥꯔꯨꯕꯗ ꯃꯍꯥꯛ ꯉꯔꯥꯡ ꯈꯛꯇꯃꯛ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯃꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯒ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯄꯒꯤ ꯄꯦꯄꯔ ꯑꯗꯨꯁꯨ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯄꯔꯁ ꯂꯧꯊꯣꯛꯇꯨꯅ ꯄꯦꯄꯔ ꯑꯗꯨ ꯄꯤꯅꯕ ꯊꯤꯡꯖꯤꯜꯂꯨꯕꯗꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯝꯂꯤꯕ ꯄꯔꯁ ꯑꯁꯤꯗꯤ ꯔꯣꯅꯤꯒꯤ ꯄꯔꯁ ꯑꯗꯨꯅꯤ꯫ ꯃꯥꯔꯤꯌꯥꯅ ꯉꯔꯥꯡ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯞꯆꯤꯜꯂꯛꯄ ꯄꯔꯁ ꯑꯗꯨ ꯌꯥꯎꯔꯝꯕꯗꯒꯤ ꯑꯜꯕꯔꯠꯅ ꯃꯍꯥꯛꯀꯤ ꯄꯔꯁ ꯑꯗꯨꯗ ꯔꯤꯂꯤꯁ ꯄꯦꯄꯔ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯕꯨ ꯑꯗꯨꯒꯨꯝꯕ ꯆꯦꯗꯨꯗꯤ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯄꯤꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯩ ꯃꯈꯩ ꯂꯣꯏꯅꯃꯛꯁꯨ ꯅꯌꯨꯝꯗ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯇꯧꯕꯇꯕꯨ ꯁꯍꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯅꯈꯣꯏꯕꯨ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯍꯦꯛꯇ ꯀꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯤꯗꯤ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯀꯥꯎꯔꯝꯂꯦ꯫ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯑꯦꯅꯤ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯇꯤ ꯍꯨꯟꯗꯣꯛꯂꯝꯂꯦꯅꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯅꯤꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯂꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯛꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯃꯟꯇ꯭ꯔ ꯇꯧꯕ ꯁꯥꯔꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯅꯃꯥꯅ ꯂꯩꯕꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯤꯅꯗꯤ ꯅꯠꯇꯦ ꯃꯃꯥꯅ ꯄꯤꯕ ꯅꯠꯇꯦ ꯁꯥꯟꯇꯥ ꯀ꯭ꯂꯣꯖꯅ ꯄꯤꯕꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗꯨ ꯑꯜꯕꯔꯠꯇ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯔꯤꯌꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯔꯣꯟ ꯊꯣꯛꯂꯛꯄꯗꯨꯗ ꯍꯔꯥꯎꯗꯨꯅ ꯆꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯜꯕꯔꯠꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯅ ꯇꯥꯛꯂꯤꯕꯗꯤ ꯑꯜꯕꯔꯠ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯜꯕꯔꯠꯅ ꯖꯦꯔꯣꯝꯕꯨ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅꯁꯨ ꯈꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯑꯜꯕꯔꯠꯅ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯨꯕ ꯔꯣꯅꯤꯒꯤ ꯄꯔꯁ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯔꯣꯅꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯔꯣꯝꯕꯨ ꯍꯥꯠꯄ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯄꯔꯁꯁꯨ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯔꯤꯌꯥꯒꯤ ꯃꯇꯦꯡ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯔꯤꯌꯥꯒꯤ ꯃꯇꯦꯡꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯅꯤꯡꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯦꯔꯣꯝꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯂꯒ ꯁꯨꯁꯥꯏꯗꯅꯤ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯨꯕꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯑꯜꯕꯔꯠꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯥꯔꯤꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯥꯔꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯣꯖꯤꯒꯤꯗꯃꯛ ꯂꯩꯔꯛꯈꯤꯕ ꯔꯤꯡ ꯑꯗꯨ ꯃꯥꯔꯤꯌꯥꯗ ꯁꯤꯕꯤꯔꯒ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫